Ngashi Ayuk Pung 11:07 Richter local magnitude 5.6 Yuha Hakhre HAINA MANIPUR University gi SISMOLOGICAL OBSEVATORY dagi THADORAKPA pau AMANA HAIRI pau asina hai Yuha Hakhiba adugi epicenter Chongdan dagi kilometer 18 rom chatlaga leiba mafam da piki HAIRI Yuha haba asina India gi northeastern state amadi Myanmar gi mafam dasu sapu phangki HAIRI amadi Thawal district ki Wangjing Lamding higher secondary school da walsing craig jatki HAIRI adum oinama akai atoi thokpagi paudi leite HAIRI nakan amorom dasu numit yungba pung taran nithoi minute kunda Richter local magnitude 4.4 yauna Yuha Hakhiba adugi epicenter Kamjong district ta oiki HAIRI Ngashi Ayuk Pung 11:07 Richter local magnitude 5.6 Yuha Hakhre HAINA MANIPUR University gi SISMOLOGICAL OBSERVATORY dagi THADORAKPA pau AMANA HAIRI pau asina hai Yuha Hakhiba adugi epicenter Chongdan dagi kilometer 18 rom chatlaga leiba mafam da piki HAIRI Yuha haba asina India gi northeastern state amadi Myanmar gi mafam dasu sapu phangki HAIRI amadi Thawal district ki Wangjing Lamding higher secondary school da walsing craig jatki HAIRI adum oinama akai atoi thokpagi paudi leite HAIRI nakan amorom dasu numit yungba pung taran nithoi minute kunda Richter local magnitude 4.4 yauna Yuha Hakhiba adugi epicenter Kamjong district ta oiki HAIRI